ꯌꯨꯝ ꯑꯃꯗ ꯃꯃꯥ-ꯃꯆꯥ ꯑꯅꯤꯈꯛꯇꯪ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯃꯥ-ꯃꯆꯥ ꯑꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯃꯥ ꯑꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯃꯥ-ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇꯪ ꯆꯥꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨ ꯉꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤꯅꯦ ꯅꯪ ꯅꯊꯟꯇ ꯌꯨꯝꯁꯤꯒ ꯂꯩꯍꯧꯕ ꯇꯥꯔꯦ꯫ ꯏꯃꯥꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯦ꯫ ꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯩ ꯆꯦꯡ ꯈꯞꯄꯨꯒꯦ꯫ ꯆꯦꯡ ꯈꯞꯄꯨꯔꯒꯅꯦ ꯏꯃꯥ ꯄꯩꯁꯥ ꯐꯪꯂꯛꯄꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯗꯣ ꯂꯩꯔꯛꯀꯦ, ꯈꯪꯉꯕ꯭ꯔꯥ?" ꯏꯆꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯦꯡ ꯈꯔ ꯈꯞꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪ ꯅꯊꯟꯇ ꯌꯨꯝꯁꯤꯒ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯒꯗꯕꯅꯤꯀꯣ꯫ ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯅꯪ ꯃꯊꯟꯇ ꯀꯗꯥꯏꯗ ꯆꯠꯈꯤꯅꯨꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅꯦ ꯆꯠꯂꯨꯈꯤꯒꯦ." ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯂꯩꯇꯦ꯫ ꯏꯃꯥꯅꯁꯨ ꯑꯩ ꯃꯄꯥꯟꯗ ꯆꯠꯊꯣꯛꯒꯅꯨ ꯍꯥꯏ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯥꯟꯅꯕ ꯆꯠꯂꯔꯣꯏꯒꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯩ ꯃꯌꯥꯝ ꯑꯃ ꯐꯖ ꯐꯖꯕ ꯂꯩꯁꯤꯡꯁꯦ ꯊꯥꯅꯕ ꯇꯧꯈꯤꯒꯦ꯫ ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯆꯥꯏꯕꯤꯗꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯃꯥ-ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯏꯃꯥ, ꯑꯩ ꯏꯃꯥꯗ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯒꯦ ꯏꯃꯥ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯏꯃꯥꯒ ꯑꯩꯒ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯤꯁꯦ? ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯇꯧꯔꯤꯕꯔꯥ ꯏꯃꯥ? ꯉꯁꯤ ꯕꯕꯥꯗꯣ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯋꯥꯅ ꯁꯨꯒꯗꯕ ꯅꯠꯇꯦꯀꯣ ꯏꯃꯥ꯫ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯂꯣꯏꯅ ꯕꯕꯥ ꯂꯣꯏꯅ ꯂꯩ, ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯗꯤ ꯂꯩꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣই ꯑꯅꯤꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯤꯕꯁꯦ ꯏꯃꯥ? ꯀꯔꯤ ꯍꯥꯏꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯃꯇꯧ ꯀꯔꯝꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯋꯥꯐꯝꯁꯤꯡꯁꯦ ꯅꯪꯕꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯇꯥꯛꯇꯣꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯌꯦꯡꯉꯨ ꯏꯆꯥꯁꯤꯗꯤ, ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀꯤ ꯃꯁꯥꯁꯤꯡ ꯑꯁꯦ ꯃꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯁꯦ ꯂꯣꯏꯅ ꯇꯣꯉꯥꯜꯂꯤ꯫ ꯃꯥꯒꯤ ꯑꯅꯤꯡ ꯑꯅꯤꯡꯕꯁꯨ ꯂꯣꯏꯅ ꯇꯣꯉꯥꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯅꯤ ꯅꯪꯒꯤ ꯕꯕꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯄꯥꯝꯅ ꯅꯨꯡꯁꯤꯕꯗꯒꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ꯫ ꯑꯗꯣ ꯑꯩꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯈꯜꯂꯨꯗ꯭ꯔꯦꯗ꯫ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯕ ꯇꯝꯃꯝꯕꯅꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯈꯟꯗꯨꯅ ꯉꯁꯤ ꯏꯆꯥꯒꯤꯗꯃꯛꯇ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯅꯤ ꯏꯆꯥꯁꯤꯗꯤ? ꯐꯔꯦ, ꯃꯥꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯣ ꯆꯠꯆꯈ꯭ꯔꯁꯅꯨ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯂꯩꯈꯤꯕꯗꯣ ꯑꯗꯨꯇꯅꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯗꯤ꯫ ꯏꯆꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯅꯣ? ꯏꯃꯥꯗꯤ ꯀꯔꯤꯁꯨ ꯋꯥꯗꯦ꯫ ꯏꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤ, ꯏꯆꯥꯒꯤ ꯅꯣꯡꯃꯒꯤ ꯃꯕꯨꯛꯇꯣ ꯊꯟꯅ ꯆꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯁꯦ꯫ ꯏꯃꯥ ꯀꯔꯤꯁꯨ ꯋꯥꯗꯦ꯫ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ? ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯑꯩ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤ ꯑꯋꯥꯠꯄꯗꯣ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏꯌꯨ꯫ ꯏꯃꯥꯅꯅꯦ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯏꯃꯥꯅ ꯋꯥꯔꯒꯅꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯏꯃꯥ꯫ ꯑꯩꯁꯨ ꯍꯌꯦꯡ ꯆꯥꯎꯔꯒ ꯏꯃꯥꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯅꯤꯗꯅ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ꯫ ꯍꯌꯦꯡ ꯆꯥꯎꯔꯒꯅꯦ ꯅꯪꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯃꯇꯝꯗꯨꯗ ꯏꯃꯥꯁꯨ ꯑꯋꯥꯕ ꯈꯔ ꯀꯣꯛꯀꯅꯤꯗꯅ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯒꯤꯗꯃꯛꯇ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯐꯔꯦ ꯐꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯁꯦ ꯐꯅ ꯊꯦꯡꯈꯔꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯁꯨꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕꯗꯣ ꯉꯟꯅ ꯆꯠꯇꯕ ꯌꯥꯗꯦꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯇꯨꯝꯅꯕ ꯇꯧꯔꯣ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯃꯥ-ꯃꯆꯥ ꯑꯅꯤ ꯑꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯃꯥ-ꯃꯆꯥ ꯑꯅꯤ ꯑꯗꯨ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯃꯥ-ꯃꯆꯥ ꯑꯅꯤ ꯑꯁꯤ ꯂꯥꯏꯔꯩꯄꯥꯛꯇ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥ-ꯃꯆꯥꯅꯤ꯫ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯇꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯏꯃꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯅꯤꯡꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ,
ꯑꯩ ꯉꯁꯤꯗꯤ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯏꯃꯥ꯫ ꯑꯩꯅ ꯑꯁꯨꯝ ꯇꯥꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯏꯃꯥꯒꯤ ꯐꯖꯔꯕ ꯁꯛꯇꯝꯁꯦ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯁꯥꯟꯇꯤ ꯂꯩꯅ ꯐꯖꯩ ꯍꯥꯏ꯫ ꯑꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯉꯨꯒꯦ ꯏꯃꯥ꯫ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯇ ꯆꯠꯂꯒ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯏꯃꯥꯒꯤ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝ ꯑꯗꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯏꯃꯥ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯆꯠꯄ ꯌꯥꯗꯦ꯫ ꯀꯗꯥꯏꯗꯒꯤ ꯑꯣꯏꯗꯕ ꯋꯥꯐꯝꯅꯣ ꯅꯪꯅ ꯉꯥꯡꯉꯛꯏꯗꯨꯕꯨ? ꯅꯪꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯖꯕꯗꯨꯇꯅꯤ ꯎꯔꯤꯕꯗꯣ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯀꯤꯕ ꯐꯪꯂꯕ, ꯇꯝꯊꯤꯔꯕ, ꯋꯥꯈꯜ ꯆꯦꯟꯕ, ꯐꯠꯇꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯅꯦ ꯆꯠꯈꯤꯕ ꯌꯥꯗꯦꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯨꯔꯣ, ꯑꯩꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯊꯕꯛ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛꯇꯪ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯋꯥꯕꯗ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯆꯠꯈꯤꯅꯨ꯫ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ, ꯑꯩ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯂꯣꯏ ꯍꯥꯏꯕ꯫ ꯑꯩꯅꯦ ꯐꯠ ꯂꯥꯎꯅ ꯄꯥꯏꯔꯨꯔꯒꯅꯦ ꯉꯥꯏꯍꯥꯛꯇꯪꯗꯅꯤ꯫ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ ꯏꯃꯥ ꯅꯪꯕꯣ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯐꯔꯛ ꯍꯦꯛ ꯀꯥꯞꯄꯗꯅ꯫ ꯑꯩꯅꯅꯦ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯌꯥꯗꯦ, ꯆꯠꯈꯤꯅꯨ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯅꯤ꯫ ꯅꯪꯅꯅꯦ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯏꯃꯥꯒꯤ ꯐꯖꯕꯗꯨꯇꯅꯤ ꯎꯔꯤꯕꯗꯣ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯐ ꯐꯠꯇꯁꯤꯡꯗꯨꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯪꯄꯣꯠꯇꯦ꯫ ꯆꯠꯈꯤꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯐꯔꯦ, ꯑꯩꯅꯦ ꯊꯕꯛ ꯈꯔ ꯂꯩ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯅꯦ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯍꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯖꯔꯨꯔꯣ, ꯆꯠꯂꯣ꯫ ꯆꯠꯈꯤꯅꯨꯀꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯥꯒꯅꯦ ꯃꯨꯛꯅꯗꯨꯅ ꯂꯩꯔꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯆꯤꯡꯉꯩꯁꯤꯒꯅꯦ ꯑꯩ ꯏꯊꯟꯇ ꯆꯠꯂꯨꯔꯒꯦ꯫ ꯀꯌꯥꯝ ꯀꯨꯏꯅꯤ ꯍꯥꯏꯒꯦ? ꯉꯥꯏꯍꯥꯛꯇꯪꯗꯅꯤ꯫ ꯐꯠ ꯂꯥꯎꯅ ꯄꯥꯏꯔꯨꯔꯒ ꯍꯜꯂꯛꯑ ꯂꯣꯏꯔꯦꯅ꯫ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ? ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯏꯃꯥꯒꯤ ꯁꯛꯇꯝꯅꯣꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯆꯠꯂꯨꯅꯨ ꯀꯥꯏꯅ ꯀꯌꯥꯇ ꯐꯖꯩ ꯌꯦꯡꯉꯨꯅꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯇꯩꯁꯨ ꯌꯦꯡꯂꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯌꯥꯇ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯂꯩꯔꯥꯡꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕꯗꯣ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯑꯩꯅꯦ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯡꯊꯤꯅ ꯏꯃꯨꯡꯗ ꯊꯣꯡꯁꯤꯡꯗꯣ ꯂꯣꯟꯁꯤꯜꯂꯒ ꯂꯩꯌꯨꯀꯣ꯫ ꯈꯪꯗꯕ ꯃꯤ ꯂꯥꯛꯑꯁꯨ, ꯀꯧꯔꯛꯂꯕꯁꯨ ꯈꯛ ꯃꯊꯟꯇ ꯊꯣꯛꯀꯅꯨꯀꯣ꯫ ꯍꯥꯟꯅ ꯀꯅꯥꯅꯣ ꯍꯥꯟꯅ ꯌꯦꯡꯉꯒ ꯊꯣꯛꯀꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅꯦ ꯆꯠꯂꯨꯈꯤꯒꯦ, ꯏꯃꯥ ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯃꯥ ꯑꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯊꯟꯇ ꯊꯅꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯂꯩ ꯃꯌꯥꯝꯁꯤꯡꯁꯦ ꯏꯁꯤꯡ ꯆꯥꯏꯔꯨꯕꯒꯤ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯏꯁꯤꯡ ꯈꯣꯔꯥꯡꯕꯅ ꯏꯃꯨꯡꯗꯅꯦ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯎꯈꯤꯒꯦ꯫ ꯋꯥꯔꯦ ꯌꯥꯝꯅ ꯉꯁꯤꯗꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯨꯕꯗꯒꯤ ꯋꯥꯔꯗꯨꯅ ꯏꯃꯨꯡꯗ ꯏꯁꯤꯡ ꯊꯛꯄ ꯆꯪꯂꯤꯉꯩꯗ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗꯀꯣ ꯃꯥꯒꯤ ꯂꯩꯔꯥꯡꯁꯦ꯫ ꯀꯌꯥꯇ ꯅꯤꯡꯊꯤꯖꯈ꯭ꯔꯕ, ꯀꯌꯥꯇ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤ ꯑꯁꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯠꯇ꯭ꯔꯕ ꯃꯤꯁꯨ ꯂꯩ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯩꯅ ꯎꯕꯗꯗꯤ ꯂꯣꯏꯅ ꯐꯩ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯆꯠꯈꯤꯅꯨ, ꯐꯠꯇꯕ ꯃꯤ ꯂꯩꯌꯦꯅ ꯍꯥꯏꯔꯤꯁꯤꯅ? ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯁꯦ ꯆꯠꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯀꯔꯤ ꯂꯩꯔꯥꯡꯅꯣ ꯃꯁꯤꯒꯤ ꯂꯩꯔꯥꯡ ꯑꯁꯤꯕꯨ? ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗ꯫ ꯀꯔꯤꯅꯣ ꯃꯁꯤꯁꯤꯒ ꯃꯇꯨꯝ ꯃꯇꯨꯝ ꯃꯌꯥꯝ ꯑꯃ ꯌꯥꯟꯊꯅ ꯄꯥꯜꯂꯤꯁꯤꯕꯣ? ꯀꯩꯅꯣ ꯁꯤꯕꯣ? ꯆꯥꯕꯗꯒ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤꯅꯦ ꯁꯤꯗꯤ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯇꯨꯝ ꯑꯁꯤ ꯈꯣꯛꯇꯣꯛꯑꯒ ꯑꯃꯨꯛꯇꯪ ꯆꯥꯗꯨꯅ ꯌꯦꯡꯒꯦ ꯃꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯆꯥꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯍꯩꯃꯥ, ꯀꯅꯥꯅꯣ ꯁꯤꯅ? ꯀꯔꯤꯅꯣ ꯁꯤꯕꯨ ꯃꯥꯅ ꯁꯤꯒ ꯍꯤꯞꯇꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯀꯅꯥꯅꯣ ꯁꯤꯕꯨ? ꯃꯁꯛꯁꯨ ꯈꯪꯗꯦ ꯇꯧꯔꯤꯕ, ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯅ ꯀꯔꯤꯅꯣꯅꯦ? ꯃꯥꯗꯤ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯃꯥꯟꯗꯦꯅ꯫ ꯀꯔꯤꯅꯣ? ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ꯫ ꯍꯧꯗꯣꯛꯅꯕꯨ ꯌꯦꯡꯁꯤꯔ ꯁꯤꯕꯣ? ꯀꯅꯥꯅꯣ ꯁꯤꯕꯣ? ꯏꯃꯥꯅꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯂꯥꯛꯑꯗꯤ ꯊꯣꯛꯎꯅꯨ ꯍꯥꯏ꯫ ꯑꯗꯣ ꯃꯥꯒꯤꯁꯤꯗꯤ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯃꯁꯤꯗꯤ꯫ ꯃꯥꯗꯤ ꯑꯩꯒꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯒꯅꯤꯅꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯈꯤꯁꯤꯔꯅꯦ? ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯀꯅꯥꯅꯣ ꯏꯕꯦꯝꯃꯁꯤꯅ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯔꯅꯦꯍꯦ? ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯄꯜꯂꯨ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯄꯥꯟ ꯑꯁꯤꯒ ꯍꯤꯞꯄꯜꯂꯤꯁꯤꯕꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ꯫
ꯑꯩꯁꯨꯅꯦ ꯈꯪꯗꯦ ꯏꯃꯥ, ꯑꯩꯅ ꯏꯁꯤꯡ ꯊꯧꯔꯒꯅꯦ ꯊꯣꯔꯛꯄꯗ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯁꯦ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯥꯒꯤꯁꯦ ꯍꯤꯞꯄ ꯃꯥꯟꯗꯦ ꯏꯃꯥ, ꯀꯔꯤꯅꯣꯃ ꯇꯧꯔꯕ ꯃꯥꯜꯂꯤ, ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯏꯃꯥ꯫ ꯏꯃꯥ, ꯑꯁꯨꯝꯅꯅꯦ ꯅꯨꯄꯤꯁꯦ ꯃꯄꯥꯟꯗ ꯍꯤꯞꯄꯟꯗꯨꯅ ꯂꯩꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡꯗꯅꯦ ꯄꯨꯔꯒ ꯍꯤꯞꯄꯜꯂꯨꯔꯁꯤ, ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯏꯃꯥ꯫ ꯏꯕꯦꯝꯃ, ꯇꯥꯔꯤꯕꯔꯅꯤ ꯅꯪꯕꯣ? ꯏꯕꯦꯝꯃ ꯀꯥꯟꯅꯗꯦ, ꯆꯠꯂꯨ, ꯀꯧꯕꯗꯅꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯆꯥꯛꯈꯨꯝꯗ ꯆꯪꯂꯒꯅꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯨꯛꯇꯪ ꯄꯨꯔꯧ ꯆꯠꯂꯨ, ꯀꯤꯛꯑꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤ ꯆꯠꯂꯨ꯫ ꯍꯥꯏ ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ, ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯨ? ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯪꯕꯨ? ꯍꯧꯒꯠꯂꯨꯅꯦꯍꯦ, ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯨ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ? ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯣ? ꯑꯩ ꯀꯔꯤꯅꯣ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯤꯅꯦ꯫ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯉꯁꯥꯏ ꯑꯩꯅ ꯆꯥꯈꯤꯕ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯑꯁꯦ ꯄꯪꯊꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯏꯕꯦꯝꯃ, ꯅꯪꯅ ꯅꯍꯥꯟ ꯐꯖꯩ ꯍꯥꯏꯅ ꯄꯨꯔꯛꯄ ꯁꯒꯣꯜ ꯍꯤꯗꯥꯛꯀꯤ ꯂꯩ ꯑꯗꯣ, ꯑꯗꯨꯒꯤ ꯃꯔꯨꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯆꯥꯔꯝꯃꯅꯤ ꯑꯩꯅ ꯈꯟꯖꯕꯗ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯄꯪꯊꯔꯨꯔꯤꯕꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯫ ꯑꯗꯣ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯆꯥꯔꯨꯔꯤꯗꯨꯕꯨ? ꯅꯪꯕꯨ ꯁꯒꯣꯜ ꯍꯤꯗꯥꯛ ꯄꯥꯝꯕꯤꯗꯨꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ? ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯏꯃꯥ, ꯑꯩꯗꯤ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯦꯡꯅꯤꯡꯗꯨꯅ ꯀꯣꯏꯔꯛꯄꯅꯤ꯫ ꯑꯩꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ ꯏꯃꯥꯒꯤ ꯏꯪꯈꯣꯜ ꯑꯁꯦ ꯅꯤꯡꯊꯤꯖꯅ ꯂꯩꯔꯥꯡ ꯃꯌꯥꯝ ꯑꯃ ꯊꯥꯕꯗꯨ ꯎꯕꯗꯨꯒ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯨꯅ ꯀꯨꯝꯊꯔꯛꯄꯗ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯑꯩꯅ ꯈꯪꯗꯗꯨꯅ ꯆꯥꯔꯨꯕꯅꯤ꯫ ꯆꯥꯔꯨꯕꯗꯒꯤ ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯪꯊꯈꯤꯕꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥꯗ ꯁꯥꯟꯅꯔꯤꯕꯔꯅꯦ? ꯑꯋꯣꯏꯕꯅꯤ ꯏꯃꯥ, ꯑꯩ ꯑꯁꯦ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯈꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯨꯅ ꯂꯥꯛꯄꯗ ꯑꯁꯨꯝꯅ ꯗꯣꯁꯥꯁꯦ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯧ ꯏꯃꯥ, ꯑꯩ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯋꯣꯏꯕꯅꯤ ꯏꯃꯥ, ꯑꯩꯗꯤ ꯃꯆꯤꯟ ꯊꯤꯕ ꯈꯛ ꯉꯥꯡꯗꯦ꯫ ꯑꯋꯣꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ, ꯑꯩ ꯑꯁꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯅꯦ ꯃꯥꯟꯅꯅ ꯑꯩ ꯀꯥꯟꯅꯔꯣꯏ, ꯑꯉꯥꯎꯕꯤ ꯁꯣꯏꯗꯅ ꯇꯥꯔꯅꯤ꯫ ꯐꯔꯦ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯒ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯅꯕ ꯈꯨꯝꯂꯒꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯊꯥꯖꯔꯒꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗ ꯍꯟꯒꯗꯧꯔꯤ? ꯏꯃꯥꯕꯨ ꯊꯤꯜꯂꯨꯔ ꯅꯪꯕꯣ? ꯏꯃꯥꯒꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯑꯋꯣꯏꯕꯅꯤ ꯏꯃꯥ, ꯑꯩꯁꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯐꯝ ꯑꯗꯨꯒ ꯏꯃꯥꯗꯤ ꯆꯠꯄ ꯉꯝꯃꯣꯏꯌꯦ꯫ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯏꯃꯥ, ꯑꯩꯅꯦ ꯏꯊꯟꯇ ꯆꯠꯄ ꯉꯝꯒꯅꯤ꯫ ꯑꯩ ꯏꯊꯟꯇ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯂꯒ ꯀꯔꯤꯒꯤ ꯍꯟꯕ ꯉꯝꯃꯣꯏꯗꯣꯔꯤꯕꯅꯣ? ꯏꯃꯥꯅꯅꯦ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ, ꯑꯩ ꯏꯊꯟꯇ ꯍꯟꯕ ꯉꯝꯒꯅꯤ ꯏꯃꯥ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤ ꯏꯃꯥ꯫ ꯆꯥꯍꯩꯗꯕ ꯃꯍꯩ ꯑꯁꯤ ꯆꯥꯔꯨꯕꯗꯒꯤ, ꯉꯁꯤ ꯑꯋꯥꯕ ꯐꯤꯚꯝꯗ ꯇꯥꯕꯗꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯑꯃꯗꯤ ꯏꯇꯥꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯏꯃꯥꯗ ꯄꯤꯔꯝꯒꯦ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯏꯃꯥꯒꯤ ꯑꯋꯥꯕꯗꯣ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ꯫ ꯅꯪꯒꯤꯁꯤꯗꯤ ꯀꯔꯤꯅꯣ ꯑꯁꯨꯝ ꯍꯥꯏꯔꯝꯕꯗꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯄꯣꯠꯆꯩ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯅꯤ ꯃꯨꯛꯇꯥꯒ ꯄꯤꯔꯝꯗꯣꯏ ꯖꯥꯠꯂ ꯅꯪꯕꯨ? ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯏꯕꯦꯝꯃ, ꯑꯩꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯅꯪꯁꯦ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯅꯅꯦ ꯊꯥꯖꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦꯅꯦ ꯅꯪꯕꯨ꯫ ꯏꯃꯥꯕꯨ ꯐꯠꯇꯅ ꯈꯟꯒꯅꯨꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯍꯤ ꯌꯥꯏ ꯆꯦꯜꯂꯕ ꯊꯣꯛꯅꯤꯡꯕꯗ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯤꯕ ꯃꯅꯤ ꯑꯁꯤ ꯄꯤꯔꯕꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯊꯥꯖꯒꯅꯤꯀꯣ꯫ ꯁꯦ ꯏꯃꯥ, ꯑꯁꯤꯒꯤ ꯃꯅꯤ ꯑꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ ꯏꯃꯥ꯫ ꯏꯃꯥ, ꯀꯔꯤꯅꯤ ꯍꯥꯏꯒꯦ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯪꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯎ ꯎꯗ꯭ꯔꯤꯅꯦ ꯑꯁꯨꯛ ꯂꯪꯕ ꯄꯣꯠꯆꯩ ꯑꯁꯤꯕꯨ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ? ꯑꯩꯅ ꯑꯉꯥꯡ ꯃꯋꯥꯅꯤ ꯈꯟꯗꯨꯅ ꯄꯉꯥꯡ ꯉꯥꯡꯕꯅꯤ ꯈꯟꯗꯨꯅ ꯊꯥꯖꯗ꯭ꯔꯤꯁꯤꯕꯨ ꯑꯋꯣꯏꯕꯒꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯔꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯀꯔꯤꯅꯣ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯤꯅꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ꯫
ꯑꯩꯅꯗꯤ ꯉꯁꯤ ꯊꯕꯛ ꯁꯨꯕ ꯐꯪꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯐꯪꯉꯔꯣꯏ ꯈꯜꯂꯨꯕꯗ ꯏꯆꯥꯅꯨꯄꯤꯁꯦ ꯆꯔꯥ ꯍꯦꯜꯂꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯑꯣꯟꯊꯣꯛ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯗꯨꯒ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯕꯁꯤꯕꯣ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯃꯊꯟꯇ ꯋꯥ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ ꯏꯃꯥ꯫ ꯑꯁꯤꯒꯤ ꯃꯅꯤ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯇꯥꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯌꯥꯕ ꯍꯤ ꯌꯥꯏ ꯆꯦꯜꯂꯕ ꯃꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯅꯤ ꯑꯗꯨ ꯁꯤꯟꯅꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯦꯗꯅ ꯏꯕꯦꯝꯃ꯫ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯐꯅꯕꯇ ꯁꯤꯜꯂꯤ ꯍꯥꯏꯕꯁꯦ ꯆꯨꯝꯂꯦꯀꯣ ꯏꯕꯦꯝꯃ꯫ ꯉꯁꯤꯗꯒꯤ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯎ ꯍꯥꯏꯕꯗꯣ ꯇꯝꯂ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅꯤꯒꯤ ꯏꯔꯥꯏꯕꯛꯇ꯫